Hey, kananon hey, mina sinam na isda farak tare itu ba. Some viewers may find the following video disturbing. Viewer discretion is advised. mayam nungaibri anay yaudaba famu nungaiba numito ominase kurumjari bro na faijub suppo haidana faijub lumna suppaga tumme ayukta hoga ningdadana ingtham thaga oibaga पहली नजर में कैसा जादू कर दिया madu fate nupi oiraka karigi thengna hawatpra ngan hawgalo matam amagi chanabi matam soira isaije matam amadane mau gaidu oiraktrumine aduna tamjalu bro numidang tare tummage tawraga amuk thajala aba waine checksai da thabak tawba checksai check sabam hai ga hai do male thabak tawba akhoi ju khar khanbi yo jugali post ne kawi da fai good night are yaar ho bhai ngan thaga charake ngap pi gani bro si khongrau set pro set bro adu matang haibiramo please okay कभी ना ये टूटे लगी न छूटे लगी न छूटे nang na nangay khalam jai khongaw set tabi lebe malaba oh no brother ai na hangjara ise kuidi kuirabane nupa nupi nungsinaraga chahi mari manga yaura adi laithora ise kaigino pau phawrasu yai phawdasu yai na khandora ise sigumasi yam haina debo ado si kaigino mayamba nungsinaba chahi mari manga taruk tare nipan mapan tara chahi ama phajgan tha amani da wari je loi sado khare phajna kanai mari marang kari kara loi ni yogre wari je sidi aingon da khatang thokpa nongon da khak thokpa mongon da khak thokpa adu nati mipum khimok da dum thobani sidi mayam chahi sum yam jalak targa di haidi kitang hanadi battery 2% dang yawarju nangna phone pai ni haidi 2% je dum paijage haram bane ba hojikti 90% yawbodo 20% yawe haijeli ne ba sum haskari khangdre ju kari yai ai samaksu speechless oire mayam mari do ayogramani na ko haidi nanga thungnaramni maga thungnaramni chahi mari manga koina ramina ai gidum oramni ma gidum oramni adum khana khallabadina haidi asaibok dum koi bisalaju asaibok dum koi bisalaju leidana yani ma hore dum phajna hai yani ai sum khandokpodo adu yiwani da aduna khangnaba kuidrikanda likna wai sanawba adu edi kem thora loi sanaba loigreba adu leitre wari leite kari wai sandiru upai leite video yengta mata mangan video honop tawse are re hapchen biro headphone hapchen biro phaijup chupchen biro khanghanjaba ama sakchari ngaida nopet tawa amung dan long ne hippaga nopet tawa pakhang do nungsibada ngawro pakhang ni ai nei masi chumbro mayam me ado kem kana thabani ni matam manga tokpani ado ngai ko nang adiam ki sina nang tikai hele sabi Sise imanaw may ano pangsalam sise ay pangsalam ko. Lima pasado kino Ay kayo no. ai kiri sidi ai ngonda dum yeng ga layo ba angonda dum yengage chalaroige kiti pyari okay hey गाड़ी कितनी औसम है aure aidi shumhalle nangna
ko. Asapo ni se kabok kay besan. Ay ibo sao naso to pati kasi lay ngam de adu da tang lay ngam ibo adu da sa. Lay ibo ay lay. Are wa ahan oiraba chatpa ngamdraba sonjaraba jing moidi ko khale ga dum sakharamne ko aduna hadi yai ke di angam ngamba lambi da thengna su ma da thengna su mateng pangwa se as yam nuksi sir aina hangjaning edi nupi amaga nupanga nushinabada wakhat kaina matamda wakhan waba adugumbado imanabay manakta laingai parents manakta laingai dadi phongdokpa ngamdaba lai ado itomda lay matamda adugi awabado karamna mayoknagadage habesimtang sarifam hajani nuksiba sabas yam hangningba aina ju hangningba mayam ju hangningba question ne si yam phajaba question ne bagi kaina drengai gi magi nungsi nongon ba haibasisu araiba nate sisu khangbada wa khrajani ko mani khangbada as yam tina wa khrajani nungsiba je adagi kitang thungna bagi nungai ba sisu adoki matik nungai ba masisu awa ba makalam ni tension makal nupi haru matam dana nupi na ga yabirakpa oh sadugi khunungai do imaima pura bitri ji ma loi joy tau bangam ma do gi ta ta ko khan mane ba nupi amana ga yabirak ba gai je asyam tin tin makalam ni ko adage mo ahum subda lai ba kaina bagi awa ba se masisu matelamani magi masi mahau mukti haining dre ko masi matelamani ada aikoina akoigi ichana hariba imana bagi marakta leiraga wari khara saraba ima empagi manakta leiraga topa thaba amade engage tawraga di khara mu phai itomda leirakanda aikoina unagiba aikoina ngangnagiba wari watai mayam do akoigi yengnakiba miyeng mayam do ningsinga thamoida phawriba chaina si karmaina khanga dage haibisine ko tongan ba miyeng ani hum dagi yengba yai amadi aikoina kainari base afaba maram amagi damukta isorna kaina halabani haina afabarom da khando kanda magi su yai fabo oi krasanu aina mabu nungsibadi yamna possessive oina nungsiba nate aidi magi yai panabagi damukta magi phanarbai damukta nungsibani haina kathokpa ngamaba masi khara wangba thakini ko ngambre yengo adumai ngam kathokpado ngamdreba ngamdabaini man hairije natra aina haije lalaba mayam magadi nagi awabado mayeng tarani ko adege mo kitang handaba thakta mo hairagadi fare mana aiga thumnaramdraba maga aiga mot manaramdraba maga aiga akogi matam sigi wai da haraga web link chanaramdabadagi ko mobile ga si network phangdragadi ek pau phawna de dana ko adumaina maga aiga pau phawna gidrabanina ai so aiga network ta pau phawna bangamba atopa aigi kanagumba amaga amuk khangna batare magi su magi khangna jaba amaga amuk thengnajarasanu haina laina lokokpa ma asumaina tawba natragadi hanjan sum ningsingdana hanjan sum magi nungai gi bamikup kapinagi bamikup to dum ningsingdana leiba taragadi matam khara sangna awabadi khangba tare ko aduna matang sida nangi senior nangi namanaba aduga nangi parents poina da borgadi nangi parents da natraga auntie da uncle da wari liraga makhoi gi mateng lawusu yam kanagani ko aduga karigumba kainari basina misunderstanding amadagi mina kaino ma haijan badagi natraga mina ngangna bawa tarak padagi maram sadana kaina boragadi negotiate tawraga amungan reconcile tawraga yanaba porokpa asigumbagi lambi su laitabna te ko aduna masrisida amu ahum point ama khangadaba mana akhoi gi chahi matangda akoi cha gi chahi matang sida hojik khangari ba mioi singse masina punsi chupa hengwai ba khangnara kanda thungnabagi chang siam neme ba koi statistics yengba matamda haibni nokoi chahi nauriba puksel phajana leptriba lakadaba lambi na sang matam oibanina ko aduna masida kaina basi adum khara toina adum thokani chahi matang sida masida ka hena serious oina loroi dabani maroina matam sida di direct laisu sanaba khonaba socialize toba personality develop toba rom do wakal si khara thada bataragadi haibadi romance na kitang lighter oina logo taragadi kaina bagi chaina si khara handagani hena tamjage ko yam phajaba wakhalone sidane isam chamjan bidako yam china aigi oiba point amak ai khangna haibate ko ai sum ai isa da phawjaba kanum khai ge bo ima ipa ja sida haiba aigi pendaba aigi wakhanda phau lagi nupi kaina gare nupa kaina gare adagi nupi koide nupa koide hedo ima ipa da dum hayo nangi asengwa pakhum adagi nang pamiba adagi kaina gi awa ko khan ba ko ima ipa na compulsory ngamgani ai juma man hajan jan mamang video de mem yaw de
ꯅꯨꯡꯁꯤꯅꯔꯗꯤ ꯀꯣꯏꯅꯔꯗꯤ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯌꯨ ꯅꯤꯁꯥ ꯆꯥꯕ ꯒꯨꯂꯤ ꯆꯥꯕ ꯅꯕꯐꯣ ꯀꯥꯞꯄ ꯀꯣꯏꯅꯔꯁꯨ ꯆꯍꯤ ꯌꯧꯅ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯔꯒ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯕ ꯏꯃꯥ ꯏꯄꯥꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯇꯧꯔꯒ ꯐꯖꯅ ꯇꯧꯕ ꯌꯥꯏ ꯏꯃꯥ ꯏꯄꯥꯕꯨ ꯐꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯏꯟꯖꯤꯟꯕ ꯂꯧꯔꯨꯅꯨ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯈꯛꯇꯪ ꯂꯧꯁꯤ ꯗꯤꯋꯥꯂꯤꯒꯤ ꯀꯩ ꯂꯩꯌꯨ ꯍꯥꯏꯅꯣ ꯕꯦꯕꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯂꯩꯕꯤꯌꯣ ꯕꯦꯕꯤ ꯂꯩꯒꯦꯗ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥꯗ ꯅꯠꯇꯦ ꯂꯩꯕ ꯌꯥꯕ ꯃꯈꯩ ꯂꯩꯔꯒꯦ ꯕꯦꯕꯤ ꯑꯩ ꯂꯩꯒꯦ ꯑꯗꯨ ꯅꯪ ꯅꯍꯥꯟꯒꯩ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯍꯥꯟꯒꯩ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯁꯦꯠꯇꯕꯤ ꯂꯩꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯩꯅꯣꯃꯤ ꯁꯤꯕꯨ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯁꯤ ꯐꯧꯔꯦ ꯐꯤ ꯄꯔꯦꯡꯁꯦ ꯑꯗꯨ ꯀꯩꯅꯣ ꯑꯁꯤ ꯄꯦꯇꯤꯀꯣꯠ ꯀꯩꯅꯣ ꯅꯨꯄꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯁꯦꯠꯀꯅꯨꯀꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯁꯦꯠꯀꯅꯨ ꯅꯠꯇꯦ ꯃꯥꯅ ꯁꯦꯠꯂꯝꯗꯣꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯊꯨꯟꯒꯗꯣ ꯅꯨꯡꯁꯤꯠ ꯂꯣꯏ ꯆꯪꯉꯝꯃꯅꯤ ꯃꯅꯤꯡꯒꯤ ꯄꯥꯔꯠꯇꯅꯦꯕꯀꯣ ꯁꯦꯒꯥꯏꯔꯤꯁꯦ ꯑरे यार ꯃꯩꯃ ꯅꯣꯏ ꯁꯨꯃꯥꯏꯅ ꯁꯦꯠꯀꯅꯨ ꯁꯤꯅ ꯈꯔ ꯐꯔꯦꯕ ꯁꯨꯃꯥꯏꯅ ꯁꯦꯠꯍꯧꯅꯕ ꯌꯦꯡꯉꯨꯅꯦ ꯃꯥꯏꯀ꯭ꯔꯣꯃꯦꯟꯒꯁꯨ ꯊꯥꯔꯤ ꯅꯊꯨꯒꯤ ꯃꯥꯏꯀ꯭ꯔꯣꯃꯦꯟ ꯊꯥꯔꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯃꯆꯤꯟ ꯌꯥꯝ ꯊꯤꯒꯅꯨ ꯃꯆꯤꯟꯅ ꯅꯨꯄꯤꯅ ꯃꯆꯤꯟ ꯊꯤꯒꯅꯨ ꯅꯍꯥ ꯑꯆꯧꯕ ꯅꯪꯁꯨ ꯑꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅ ꯁꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯂꯥꯁꯇ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ ꯇꯧꯔꯤꯅꯤ ꯅꯣꯏꯅ ꯅꯣꯛꯅꯕꯤ ꯂꯩꯖꯗ ꯇꯧꯔꯤꯅꯤ ꯌꯥꯝ ꯆꯝꯅꯁꯨ ꯈꯟꯗꯣꯛꯁꯦ नुपादा खतंग हाइरी नोदी नोइजु सेगाइबा लेरमनी अखोइना उदबैनी वारी याबन खोंगाव नाव सेगाइबगी ऑनलाइन एग्जाम सुमाइ तौरी ऑनलाइन एग्जाम थारे ए पादना थारे को नंबर 1 A 2 की A 3 की A 4 की B 5 की A 6 की B ने या अरे यार हाइररोय कानारो केम कानारो स्कूल लोइना दुम काबना फरे कोरोना नानिंगना जर्जनु वेरी नाइस तारे ngasi swai loselase matangi video dong thengnarse loselase hayeng mung thengnarse bye bye ado ai khongau sheliko khuding nangi chatanga inna tapna aigi wakhalla khuding nangi chatanga